ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯁꯤꯠꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅꯦ ꯅꯩꯁꯦ ꯍꯟꯗꯛ ꯌꯥꯎꯁꯪꯗꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯅꯦ ꯂꯥꯡꯍꯧꯗ꯭ꯔꯗꯤꯅꯦ ꯂꯥꯡꯍꯧꯗ꯭ꯔꯒ ꯂꯨꯄꯥꯁꯤꯁꯨ ꯐꯪꯉꯔꯣꯏꯗꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃ ꯅꯨꯃꯤꯠ ꯂꯩꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯄꯥ ꯐꯪꯍꯜꯂꯔꯣꯏꯗꯣꯏꯅꯦ ꯃꯥꯅ ꯃꯔꯩ ꯇꯧ ꯂꯩꯔꯅꯤ ꯅꯨꯄꯥꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯪꯉꯅꯤ ꯃꯥꯅ ꯍꯥꯟꯅ ꯈꯨꯝꯗꯣꯏꯁꯨ ꯍꯣꯠꯅꯅꯤꯕ ꯃꯥꯅ ꯈꯨꯝꯅꯕ ꯍꯣꯠꯅꯉꯩꯗꯅꯦ ꯑꯩꯈꯣꯏꯅꯗꯤ ꯅꯨꯄꯥ ꯑꯝꯇ ꯐꯪꯉꯔꯣꯏ ꯆꯤꯟ ꯈꯨꯝꯅ ꯉꯥꯎꯔꯣꯏ ꯃꯥꯅꯤ ꯃꯥꯒꯤꯗꯤ ꯍꯦꯛ ꯁꯦꯝꯃꯤꯀꯥꯟꯗ ꯑꯗꯨ ꯅꯨꯄꯤꯗꯨꯕꯨ ꯂꯣꯏꯁꯟꯈ꯭ꯔꯖꯥꯠꯂꯣ ꯃꯁꯝꯗꯨꯗꯤ ꯍꯦꯛ ꯁꯦꯟꯅꯕꯗ ꯑꯣ ꯅꯨꯃꯤꯠꯂꯩ ꯑꯣ ꯅꯨꯃꯤꯠꯂꯩ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯆꯪꯉꯣ ꯋꯥꯔꯤ ꯂꯥꯛꯏꯅꯦ ꯅꯪꯒꯤ ꯅꯁꯝꯗꯣ ꯀꯩꯗꯧꯔꯒꯦ ꯃꯇꯝꯗꯤ ꯅꯥꯟ ꯂꯩꯔꯝꯃꯨꯗꯅ ꯁꯦꯟꯅꯕꯗ ꯋꯥꯔꯦ ꯌꯥꯗꯦ ꯇꯠꯂꯤꯕ ꯃꯔꯩꯁꯤꯒ ꯐꯥꯔꯤꯕ ꯃꯁꯝꯁꯤꯒ ꯐꯖꯔꯦ ꯅꯨꯄꯥꯅ ꯐꯪꯅꯤꯡꯉꯤꯗꯤ ꯅꯣꯏꯅꯤꯗꯤ ꯐꯖꯔꯦ ꯈꯨꯃꯨ ꯁꯨꯛ ꯁꯥꯡꯉꯤ ꯑꯩꯈꯣꯏꯁꯨꯅꯦ ꯑꯗꯨ ꯈꯪꯗꯅ ꯍꯟꯗꯛ ꯊꯥꯕꯜꯁꯦ ꯁꯤꯗꯗꯤꯅꯦ ꯅꯨꯄꯥ ꯐꯪꯉꯣ ꯌꯥꯗꯕꯅꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯤꯔ ꯂꯩꯔꯅꯤ ꯁꯛꯀꯁꯦ ꯃꯌꯥꯝ ꯊꯤꯖꯜꯂꯤ ꯀ꯭ꯔꯤꯝꯅ ꯃꯔꯣ ꯑꯃ ꯂꯩꯁꯤꯜꯂꯛꯇꯕꯅꯦ ꯌꯨꯝ ꯈꯨꯠ ꯁꯥꯒꯁꯦ ꯏꯃꯨ ꯃꯨꯔꯗꯅ ꯑꯩꯗꯤ ꯂꯨꯄꯥ 10ꯐꯥꯎ ꯂꯩꯇꯦꯗ ꯑꯩꯁꯨ ꯂꯩꯇꯤꯌꯦ ꯑꯗꯣ ꯍꯟꯗꯛ ꯌꯥꯎꯁꯪꯁꯤꯗꯅꯦ ꯀꯅꯥꯗꯩꯅꯣ ꯈꯔ ꯊꯤꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯝꯁꯦ ꯇꯤꯡꯕꯗ 9,000 ꯆꯪꯉꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯊꯥꯗꯁꯤ ꯄꯩꯁꯥ ꯊꯥꯗꯀꯥꯟꯗ ꯁꯣꯠꯂꯒ ꯁꯝꯁꯦ ꯇꯤꯡꯊꯣꯛꯑꯦꯗꯅ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ ꯌꯥꯏ ꯑꯩꯁꯨꯅꯦ ꯈꯨꯖꯤꯟꯒꯥꯁꯦ ꯍꯥꯞꯇ ꯌꯥꯔꯣꯏꯌꯦ ꯌꯥꯝ ꯊꯤꯔꯦ ꯑꯗꯨꯗꯤ ꯍꯥꯞꯇ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯝꯗꯨꯁꯨ ꯑꯩꯗꯤ ꯇꯦꯟꯕꯅꯤꯅ ꯍꯥꯞꯇꯁꯨ ꯍꯥꯏꯔꯦ ꯃꯥꯒꯤꯁꯨ ꯏꯕꯥꯅꯤ ꯄꯨꯟꯅ ꯍꯥꯞꯍꯧꯔꯁꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤꯗꯤꯅꯦ ꯑꯇꯩ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏꯗ ꯅꯨꯄꯥꯅ ꯈꯔ ꯄꯥꯝꯅꯕ ꯃꯤꯠꯁꯦ ꯅꯨꯄꯥ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯥꯏꯒꯁꯦ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯔꯤꯒꯤ ꯐꯦꯁꯤꯌꯦꯜꯒ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯇꯧꯊꯣꯛꯑꯒ ꯐꯖꯍꯜꯂꯁꯦ ꯑꯉꯧꯕꯤ ꯑꯃ ꯍꯩꯗ꯭ꯔꯥ ꯑꯗꯨ ꯇꯧꯔꯒ ꯁꯤ ꯅꯥꯜꯍꯜꯂꯒ ꯁꯝꯁꯦ ꯇꯤꯡꯊꯣꯛꯑꯒꯦ ꯑꯗꯨꯒ ꯊꯥꯕꯜꯗ ꯅꯨꯄꯥ ꯑꯃ ꯂꯧꯅꯕ ꯑꯗꯨ ꯅꯪꯅ ꯃꯤ ꯉꯥꯡꯕꯗꯒꯤ ꯂꯣꯏ ꯈꯨꯝꯗꯧꯔꯦ ꯅꯪ ꯈꯨꯝꯃꯛꯀꯅꯨꯕ ꯅꯪꯅꯅꯦ ꯑꯩ ꯇꯧ ꯂꯩꯔꯤꯉꯩꯗꯅꯦ ꯅꯨꯄꯥ ꯑꯝꯇ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯨꯅꯅꯦ ꯅꯪꯗꯣ ꯋꯥ ꯉꯥꯡꯅꯤꯡꯉꯁꯨꯅꯦ ꯇꯞꯅ ꯉꯥꯡꯉꯣꯕ ꯅꯨꯄꯥ ꯊꯛꯈ꯭ꯔꯀꯥꯟꯗ ꯁꯤꯕꯨ ꯑꯩꯅꯔꯣ ꯇꯧ ꯈꯔ ꯇꯝꯃꯣ ꯇꯝꯕꯗꯣ ꯍꯣꯏ ꯑꯗꯨ ꯀꯦꯅꯕ ꯇꯧꯁꯤ ꯃꯥꯏꯒꯤ ꯃꯨꯕꯅ ꯊꯤꯕꯗ ꯑꯗꯣ ꯄꯩꯁꯥ ꯊꯠꯄ ꯉꯥꯛꯇꯅꯗꯤ ꯌꯥꯔꯣꯏꯕꯀꯣ ꯁꯦꯟꯗꯣꯏ ꯆꯥꯕꯤꯗꯣ ꯏꯅꯦ ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯨꯔꯁꯦ ꯑꯗꯨꯒꯅꯦ ꯄꯩꯁꯥ ꯊꯠꯂꯒ ꯁꯤꯡꯉꯁꯤ ꯌꯥꯏꯌꯦ ꯄꯩꯁꯥꯗꯣ ꯀꯣꯏꯔꯨꯝꯗꯪ ꯊꯠꯁꯦ ꯃꯤꯒ ꯄꯨꯜꯂꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯔꯣꯏ ꯑꯗꯨꯒ ꯁꯤꯡꯗꯣꯛꯈ꯭ꯔꯁꯦ ꯃꯥꯏ ꯀꯦꯔꯁꯦ ꯁꯝ ꯇꯧꯔꯁꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯁꯦ ꯍꯜꯂꯣ ꯇꯣꯝꯕꯤ ꯅꯪ ꯄꯩꯁꯥꯗꯣ ꯈꯤꯇ ꯄꯨꯒꯦ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯃꯤ ꯑꯩ ꯃꯔꯨꯞ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯡꯒꯦꯕ ꯍꯥ ꯂꯩꯔꯣꯏꯌꯦ ꯑꯁ ꯅꯪ ꯌꯥꯅꯕ ꯈꯤꯇ ꯊꯤꯕꯤꯔꯛꯑꯣꯗ ꯑꯁ ꯅꯪꯒ ꯇꯤꯟꯅꯩꯅ ꯈꯔ ꯍꯥꯏꯔꯒ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯦ ꯊꯝꯃꯒꯦ ꯍꯜꯂꯣ 이돔ꯆꯥ ꯍꯥꯎ ꯑꯩꯅꯦ ꯀꯩꯅꯣꯗꯣ 이돔ꯆꯥꯗꯒꯤ 5,000ꯗ ꯄꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯏꯃꯥꯟꯅꯕꯤꯅ ꯄꯨꯈꯤꯕ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯁꯤꯡꯉꯛꯀꯦ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛꯇꯣ ꯄꯩꯁꯥꯗꯣ ꯑꯩ ꯁꯤꯖꯤꯟꯅꯒꯗꯧꯕ ꯑꯗꯨ ꯌꯥꯒꯗ꯭ꯔꯣ ꯍꯥ ꯅꯪꯒ ꯍꯨꯟꯇꯣꯛꯇ ꯉꯥꯏꯔꯤꯌꯦ ꯑꯁ ꯍꯣꯏ ꯊꯝꯃꯒꯦ ꯑꯁ ꯁꯥꯒꯠꯂꯨꯔꯤꯕ ꯁꯥ ꯃꯌꯥꯝꯁꯤꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯍꯜꯂꯣ ꯇꯝꯐꯥ ꯑꯩꯗꯣ ꯍꯟꯗꯛꯀꯤ ꯊꯕꯛ ꯑꯃꯒꯤ ꯌꯥꯝ ꯄꯩꯁꯥꯗꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯑꯗꯣ ꯑꯩ ꯌꯥꯎꯁꯪ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯄꯩꯁꯥ ꯂꯣꯏꯅ ꯂꯩꯌꯦꯕ ꯈꯤꯇ ꯄꯨꯒꯦ ꯀꯔꯤ ꯌꯥꯔꯣꯏꯌꯦ ꯅꯣꯏ ꯄꯥꯗꯨꯕꯨ ꯍꯦꯛꯇ ꯇꯣꯂꯣꯞ ꯐꯪꯉꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯅꯪ ꯍꯪꯐꯝꯒ ꯂꯩꯒꯗ꯭ꯔꯣ ꯑꯩꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯕ ꯑꯗꯨꯏꯗꯤ ꯑꯗꯨ ꯑꯝꯇ ꯊꯤꯕꯤꯔꯛꯎꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯇꯣꯞꯄꯗ ꯏꯅꯝꯃ ꯂꯨꯄꯥ 5,000 ꯈꯛꯇ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯛꯀꯦꯕ
ꯍꯟꯗꯛꯀꯤꯅꯦ ꯑꯩꯗꯣ ꯌꯥꯎꯁꯪ ꯍꯦꯛ ꯂꯣꯏꯕꯒꯅꯦ 5,000 ꯐꯪꯒꯗꯕ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯁꯤꯡꯉꯛꯀꯦ ꯏꯃꯨꯡ ꯁꯦꯟꯗꯣꯏ ꯍꯥꯞꯀꯦ ꯅꯪ ꯑꯝꯇ ꯊꯤꯕꯤꯔꯛꯑꯣ ꯑꯩꯗꯣ ꯁꯣꯏꯗꯅ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯗꯣꯏꯅꯦꯕ ꯅꯪ ꯑꯝꯇ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯊꯝꯃꯦ ꯍꯪꯉꯨꯕꯁꯦ ꯍꯣꯏ ꯍꯥꯏꯕ ꯀ꯭ꯔꯤꯁꯅ 10,000 ꯈꯛꯇꯅꯤ ꯍꯥꯏꯕꯅꯤ ꯑꯁ ꯌꯥꯎꯁꯪ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯣ ꯁꯣꯏꯗꯕꯤ ꯄꯤꯒꯦꯕ ꯑꯝꯇ ꯁꯤꯜꯂꯛꯑꯣ ꯌꯥꯔꯔꯣꯏ ꯐꯔꯦ ꯑꯩꯕꯨ ꯁꯝꯁꯦ ꯇꯣꯔꯣꯗꯧꯅ ꯑꯗꯨꯝ ꯆꯣꯡꯉꯗꯤ ꯍꯟꯗꯛꯁꯨ ꯅꯨꯄꯥ ꯐꯪꯉꯔꯣꯏ ꯃꯥꯗꯤ ꯄꯩꯁꯥ ꯈꯔ ꯊꯣꯛꯄꯅꯤ ꯍꯜꯂꯣ ꯕꯤꯗ꯭ꯌꯥ ꯑꯩꯅꯦ ꯅꯝꯕꯔ ꯁꯤꯞ ꯇꯧꯁꯤꯜꯂꯣ ꯑꯁ ꯑꯗꯣ ꯅꯪꯗꯤ ꯇꯣꯂꯣꯞ ꯆꯥꯈꯤꯕꯗꯒꯤ ꯅꯁꯛ ꯌꯥꯝ ꯐꯖꯔꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯥꯏꯔꯦ ꯍꯥꯏ ꯑꯩꯗꯤ ꯑꯗꯨꯝ ꯊꯤꯔꯤꯗ 10,000 ꯄꯨꯒꯦ ꯂꯩꯇꯦ ꯑꯁ 5,000ꯗꯪꯐꯧ ꯂꯩꯇ꯭ꯔꯣ ꯊꯝꯃꯦ ꯑꯁ ꯈꯪꯉꯦ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯁꯝꯁꯤꯗ ꯇꯤꯡꯒꯦ ꯇꯧꯕꯅꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯄꯩꯁꯥ ꯍꯪꯉꯨ ꯈꯨꯗꯤꯡ ꯂꯩꯇꯦ ꯉꯥꯛꯇ ꯑꯔꯤꯕꯤ ꯑꯣꯏꯕꯁꯤꯗ ꯊꯥꯖꯗ꯭ꯔꯕ ꯈꯪꯗꯦ ꯑꯩꯁꯨꯅꯦ ꯑꯩꯅ ꯐꯣꯟ ꯇꯧꯗꯕ ꯑꯝꯇ ꯂꯩꯁꯜꯂꯛꯇ꯭ꯔꯕꯅꯦꯕ ꯑꯍꯪꯕ ꯑꯩꯁꯦ ꯄꯥꯁꯨ ꯊꯥꯅꯤꯡꯉꯤ ꯈꯨꯖꯤꯟꯁꯨ ꯍꯥꯞꯅꯤꯡꯉꯤ ꯑꯩꯕꯨ ꯁꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯉꯔꯣꯏ ꯍꯥꯏꯕ ꯂꯣꯟ ꯁꯨꯗꯕꯤ ꯁꯪꯈꯣꯏꯕꯤ ꯁꯝꯊꯥꯕꯤ ꯅꯪꯒꯤꯗꯤ ꯂꯩꯔꯕꯣ ꯂꯩꯇꯦ ꯍꯪꯉꯦ ꯄꯤꯔꯛꯇꯦ ꯑꯩꯗꯤ ꯍꯟꯗꯛꯁꯨ ꯂꯤꯔꯅꯤ ꯁꯤꯠꯂꯔꯣꯏ ꯁꯝ ꯇꯤꯡꯕꯗ 7,000 ꯆꯪꯉꯤ ꯄꯩꯁꯥꯁꯨ ꯄꯨꯕ ꯐꯪꯗꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄా ꯈꯔꯅ ꯍꯥꯏꯖꯔꯛꯄꯗꯨꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯤ ꯍꯥꯏꯗꯅ ꯑꯣꯏꯔꯗꯤ ꯈꯪꯗꯦ ꯑꯝꯇꯁꯨ ꯌꯥꯊꯣꯛꯍꯧꯗꯦ ꯂꯥꯏꯔꯤꯛꯁꯨ ꯍꯩꯍꯧꯗ ꯂꯤꯔꯒꯁꯨ ꯂꯩꯍꯧꯗꯦ ꯅꯨꯄꯥꯁꯨ ꯐꯪꯍꯧꯗꯦ ꯄꯩꯁꯥ ꯄꯨꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯨꯞ ꯍꯧꯔꯁꯨ ꯀꯅꯥꯝꯇꯅ ꯌꯥꯎꯕꯤꯗ꯭ꯔꯦ ꯃꯔꯨꯞ ꯍꯧꯔꯒꯗ ꯂꯩ ꯑꯔꯤꯕꯤ ꯑꯣꯏꯃꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯥꯎꯁꯪꯒꯤ ꯃꯣꯏꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜ ꯑꯁ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯅ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯃꯨꯒꯥ ꯁꯨꯠ ꯋꯥꯡꯈꯩ ꯏꯟꯅꯔꯅꯤ ꯑꯩꯈꯣꯏꯒꯨꯝꯅ 1 ꯄ꯭ꯂꯥꯏ ꯁꯦꯠꯂꯒ ꯊꯣꯛ ꯇꯥꯕ ꯁꯣꯏꯗ꯭ꯔꯦ ꯍꯟꯗꯛꯁꯤ ꯅꯨꯄꯥ ꯐꯪꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯈꯨꯃꯨ ꯁꯨꯛ ꯁꯥꯡꯉꯤꯗꯣ ꯍꯦꯟꯅ ꯁꯥꯡꯉꯒ ꯀꯛꯄ ꯌꯥꯔꯅꯤ ꯆꯪꯉꯣ ꯐꯝꯃꯣ ꯑꯩꯈꯣꯏꯔꯣꯝꯁꯤꯅꯦ ꯃꯊꯥ ꯁꯥꯃꯟꯗꯅ ꯍꯧꯅꯔꯒ ꯐꯝꯃꯤꯁꯦ ꯆꯦꯆꯦ ꯅꯣꯏ ꯑꯩꯈꯣꯏ ꯃꯃꯥꯅ ꯌꯥꯝ ꯂꯤꯔꯦ ꯍꯥꯏ ꯅꯁꯛꯁꯨ ꯊꯤꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯤꯕꯣ ꯇ꯭ꯔꯥꯟꯁꯐꯔꯒ ꯍꯥꯏꯗꯣ ꯇꯧꯊꯣꯛꯑꯗꯤ ꯅꯁꯛ ꯐꯖꯊꯣꯛꯑ ꯅꯨꯄꯥꯒ ꯐꯪꯉꯅꯤꯌꯦ ꯅꯁꯛ ꯁꯛꯇꯥꯁꯤꯡꯗꯨꯒ ꯊꯤꯔꯤꯗꯣ ꯑꯩ ꯊꯤꯕꯤꯒꯦ ꯍꯟꯗꯛ ꯐꯅꯌꯥꯝ ꯊꯥꯏꯔꯦ ꯑꯁꯦꯡꯕꯔꯣ ꯍꯣꯏ ꯑꯁꯤꯡꯕ ꯑꯗꯨꯏꯗꯤꯅꯦ ꯅꯪꯅ ꯀꯦꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯅꯅꯦ ꯃꯁꯝꯁꯦ ꯁꯦꯝꯕꯤꯔꯣꯕ ꯑꯗꯨꯒ ꯃꯥꯒꯤꯅ ꯃꯥꯏ ꯈꯨꯖꯤꯟꯁꯦ ꯑꯁꯤ ꯊꯥꯕꯤꯔꯣꯕ ꯑꯩꯒꯤꯅ ꯄꯥꯁꯦ ꯈꯤꯇꯪ ꯊꯤꯒꯠ ꯑꯗꯣ ꯅꯪ ꯄꯩꯁꯥꯗꯤ ꯈꯔꯁꯨ ꯃꯃꯥꯏꯁꯦ ꯉꯧꯍꯜꯂꯒ ꯅꯧ ꯊꯣꯛꯍꯟꯕ ꯌꯥꯕ꯭ꯔോ ꯌꯥꯔꯦ ꯅꯪꯁꯦ ꯅꯁꯛ ꯌꯥꯝ ꯐꯖꯩꯉꯣ ꯌꯥꯝꯁꯨ ꯐꯖꯕ ꯌꯥꯝ ꯐꯖꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯧꯅ ꯐꯖꯅꯤꯡꯉꯗꯤꯅꯦ ꯄꯩꯁꯥ ꯈꯔ ꯊꯥꯗꯔꯣ ꯆꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯁꯤ ꯆꯠꯂꯒꯦ ꯁꯤ ꯑꯗꯣ ꯄꯩꯁꯥ ꯈꯔꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ
ꯕꯦꯁ ꯅꯥꯗꯣ ꯄꯩꯁꯥ ꯁꯥꯟꯕꯤꯗꯣ ꯃꯉꯣꯟꯗꯒꯤ ꯈꯔ ꯄꯨꯔꯁꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯈꯔ ꯇꯥꯎꯅ ꯍꯥꯏꯅꯔꯁꯤ ꯑꯩꯒꯤ ꯁꯝ ꯇꯤꯡꯊꯣꯛꯑꯒ ꯃꯥꯏ ꯀꯔꯤꯕ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜ ꯑꯗꯨ ꯇꯧꯔꯁꯤ ꯅꯨꯄꯥ ꯐꯪꯒꯅꯤ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯅꯦꯠ ꯑꯦꯛꯁꯇꯦꯟꯁꯟ ꯌꯨꯁ ꯇꯧꯔꯤ ꯅꯨꯡꯉꯥꯏ ꯑꯔꯣꯏꯕꯤꯗꯅꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯥꯟꯅꯗꯅ ꯄꯩꯁꯥ ꯄꯨꯔꯁꯦ ꯑꯗꯨꯗꯨꯒ ꯇꯧꯔꯁꯤ ꯂꯥꯛ ꯊꯥꯒꯠꯆꯅꯔꯒ ꯂꯣꯏꯅ ꯄꯨꯔꯛꯁꯤ 이네 따브로. 따이 그나노 우리 라이 양도 통비로 이네. 월 그나노 나 가발래야 누미래야 사나가야 누구야 나 정말 있는 거 니는 나다 이네 왜 달라 그 이네 또 이네. 이네 달라 가지고. 방가글로 다자 너희 거들 아이니 나들 아이지 엄마네 고 가리와리 눈에 너희 떡이지 봐 하로 그래도 어떤 여성이네. 걔는 안 떨어져봐. 일단 통로를 봐. 우리가 이네가 그 사람을 비교봐. 나 도지네 봐. 이네 ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯃꯔꯨꯞ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯍꯟꯗꯛ ꯌꯥꯎꯁꯪ ꯅꯪꯅꯕ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗ ꯃꯣꯏ ꯑꯋꯥꯡꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕꯗꯣ ꯃꯉꯣꯟꯗ ꯄꯤꯔꯒꯦ ꯃꯊꯪ ꯑꯩꯈꯣꯏ ꯂꯧꯔꯣ ꯍꯥꯏꯕ ꯌꯥꯎꯁꯪ ꯂꯣꯏꯔꯒꯕꯨꯗꯤ ꯇꯥꯗꯧꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯈꯔꯁꯨ ꯀꯦꯅꯤꯡꯕ ꯂꯤꯔꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯆꯠꯂꯣ ꯍꯥꯏꯔꯕꯅꯤꯅ ꯀꯦꯗ꯭ꯔꯗꯤ ꯊꯤꯔꯦꯗꯣ ꯑꯗꯨꯗꯨꯅ ꯏꯅꯦꯗꯒꯤ ꯄꯩꯁꯥ ꯈꯤꯇ ꯄꯨꯒꯦ ꯏꯅꯦꯗꯤ ꯃꯕꯨꯛꯁꯨ ꯐꯕꯅꯤ ꯃꯌꯥꯝꯒꯤꯁꯨ ꯈꯟꯗꯅ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯅꯦ ꯅꯠꯇ꯭ꯔꯅꯦ ꯅꯠꯂꯤꯀꯣ 마네 아코도 마룩 아마시 야우리바 그 보잖아가 그리고 어떤 신기해 거이네 아도 그게 너냐 니디네 니빠 방송도 똑같네 내용빠라고 아도 버사두디네 삐디삐라기 이네 아도 카트네디 친구고 친구도 떠고고 신기네 마토이소 합도이네 아코 유나 또 같은 소이 하브리네 ngasi 파우다네 소이데 비듬 라이네 아도네 비우고 पैसा थोरो थोरगेको नोइ लेयुको खा थुनादि छिरुको नोइ उमा ꯑꯩꯈꯣꯏꯅ ꯀꯩꯅꯦ ꯃꯔꯨꯞ ꯌꯥꯎꯋꯦ ꯍꯥꯏꯖꯤꯜꯂꯁꯤ 이거 ꯇꯥꯟꯅꯗꯦꯀꯣ ꯍꯦꯛ ꯇꯥꯟꯈꯤꯕꯗꯅꯦ ꯑꯩꯈꯣꯏ ꯂꯣꯏ ꯄꯩꯁꯥ ꯊꯜꯂꯒ ꯐꯪꯕ ꯄꯩꯁꯥ ꯄꯤꯗꯣꯏꯅꯦ ꯍꯥꯏꯕ ꯄꯩꯁꯥ ꯇꯥꯟꯗꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁ ꯀꯩꯗꯧꯕꯩ ꯇꯥꯔꯣꯏꯗꯣꯏꯅꯣ ꯀꯦꯁꯜꯂꯗꯤ ꯐꯖꯔꯗꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯄꯩꯁꯥ ꯄꯤꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯕ ꯍꯣꯔꯦꯟꯗꯒꯤ ꯊꯠꯄ ꯍꯧꯔꯁꯤ ꯍꯥꯟꯅ ꯀꯦꯒꯤꯁꯤ 이네 한짝지네 부siness 하고네 가서가 너희 모두 방 잡고 이거네 회고리 너희 그날 보래 같이 뭐지 저기 끼고 이게 ADR를 담아야지 빠가도 가져나 하고 ꯑꯩꯁꯦ ꯑꯉꯥꯡ ꯃꯥꯟꯅꯕꯅ ꯁꯝꯒꯗꯤ ꯁꯤꯅꯒ ꯇꯗꯤꯅꯦ ꯍꯥꯏꯕ ꯑꯩ ꯀꯤꯖꯩꯌꯦ ꯄꯥꯡꯊꯣꯛꯒꯦ ꯍꯥꯏꯕ ꯑꯩꯃ ꯁꯤ ꯃꯣꯏꯔꯣ ꯑꯌꯥ ꯀꯩꯅꯣ ꯌꯥꯝ ꯐꯖꯩꯁꯤꯗꯤ ꯑꯩ ꯃꯥꯟꯗ꯭ꯔꯦ ꯑꯌꯥ ꯁꯤꯗꯤ ꯅꯨꯄꯥ ꯐꯪꯗꯧ ꯃꯥꯜꯂꯤ ꯍꯦꯟꯕꯤ ꯃꯥꯒꯤ ꯃꯃꯥꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯣꯏ Sibra 빨리 가시네. 근데 이 만져 해봐. 인사비야. 가서들도 하고. 그냥 루시 거짓말하지 마 갑자기 안 보세요. 언니 내게 미시지. 저보다 필요 없는 인기미. 언니만 잡아 필요 인기. 시행 해피인들 삭세. 맞다고 말해 해봐. 됐죠?
ꯑꯩꯈꯣꯏ ꯆꯔꯥꯒꯤ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯊꯦꯡꯉꯤ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯂꯣꯏꯕꯒ ꯄꯤꯔꯒꯦ ꯌꯥꯔꯦ ꯄꯩꯁꯥ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯁꯣꯏꯗꯅ ꯄꯤꯒꯦ ꯄꯤꯒꯦꯕ ꯅꯨꯄꯥꯅꯤ ꯄꯩꯁꯥꯗꯣ ꯑꯁꯦꯡꯕꯩꯅꯦ ꯈ꯭ꯋꯥꯏꯅꯤ ꯍꯥꯏꯅꯔꯝꯅꯦꯕ ꯃꯥ ꯌꯥꯎꯁꯪ ꯁꯦꯟ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯗꯧꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯄꯤꯔꯒꯦꯕ ꯌꯥꯏꯗꯅ ꯌꯥꯔꯣꯕꯁꯦ ꯁꯥꯎꯅꯨꯕ ꯅꯁꯛꯀꯗꯣ ꯌꯥꯝ ꯐꯖꯔꯒ ꯅꯪ ꯌꯥꯔꯣꯕꯁꯦ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯀꯦꯕꯤꯔꯦꯕ ꯄꯤꯗꯕꯅꯦ ꯅꯃꯥꯏ ꯃꯨꯠꯇꯒ ꯈꯨꯗꯛꯀꯗꯣ ꯈꯨꯖꯤꯟ ꯐꯪꯇꯛꯀꯅꯤ 소이달에 삐니해 ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯗꯧ ꯂꯩ ꯍꯥꯏꯕ ꯁꯥꯎꯅꯨꯕ ꯅꯪꯅ ꯔꯤꯕ ꯂꯩꯁꯥꯕꯤꯒꯤ ꯕꯤꯒꯤꯁꯦ ꯀꯤꯊꯣꯛꯑꯦ ꯅꯃꯥꯏ ꯈꯨꯗꯛꯀꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯁꯥꯎꯅꯨꯅꯦ ꯏꯕꯨꯡꯅꯕꯨ ꯐꯕꯅꯦꯕ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯈꯪꯅꯅꯦ ꯅꯪꯅ 5,000 ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅꯅꯦ 5,000 ꯑꯗꯨꯝ ꯄꯤꯊꯣꯛꯀꯦ ꯍꯥꯏꯕ ꯄꯤꯗꯕꯅꯦ ꯈꯪꯒꯅꯤ ꯂꯩ ꯈꯨꯗꯛꯀꯗꯣ ꯈꯨꯖꯤꯟ ꯐꯪꯇꯛꯀꯅꯤ ꯍꯣꯏ ꯑꯁꯦꯡꯕ ꯄꯤꯒꯦꯕ ꯑꯁꯦꯡꯕ ꯐꯖꯅ ꯄꯤꯒꯦ ꯍꯣꯏ 지보 아이고 아마 바자래 너 이제 얘기 야 파이에 아이고 안돼 पैसा नंगी पैसा도 कोन पीरगे बा ꯑꯩꯁꯦ ꯄꯩꯁꯥ ꯄꯤꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ कोइने ममरु सुप साव मा यावे बा नंग सिंग मापन था हाइदना तारा दुबुके तारा को साम को ꯄꯤꯗ ꯌꯥꯔꯦ ꯍꯦꯛ ꯄꯤꯗꯅ ꯁꯟ ꯐꯣꯏꯗꯀꯅꯤ ꯃꯕ ꯄꯤ ꯍꯦ ꯆꯥꯕꯤꯁꯤꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯕ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯃꯥꯏ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯁꯨ ꯄꯩꯁꯥ ꯄꯤꯗꯅ ꯌꯥꯔꯦ ꯄꯤꯒꯦ ꯌꯥꯔꯁꯦ ꯆꯠꯂꯣ ꯏꯁꯂꯥꯝ
yum pan ai gari je pura ga le ai je le haura bani be ma na ba ni na bu ta ti ngo do ta horom nang di pa tha ni na muk te le gra ga akoi ni ya re se yeah na ba ni da akoi chang ani ba ku ye re ba chang a na tan le than ni na re akoi di sa sang age nu noi to ma na tha ke ra akoi nga tan tha toi ne ba ya re ba du du na 아버지 남자 기사의 지고 뭐 집이 뭐가 가면 돼. 팡팡 뭐디 뭐디 되나 뭐가 이게 장장하다 뭐디 lâu 이거네 lâu rồi thân như là cái gì đi ôi thật sự mimi lại mà lại qua đây tôi chỉ thật lộ ngay khô Pasal dia tak tahu. Pasal dia ni. Pasal dia. Abang nak. Ibu ya ni kan teruk. Mana juga ni le cari ni bijim juga. Lay tala du lay sabi piro apa mana tu me bene mira wa bere paisa piro ngani mal ko dia piro sayo paisa hay naไม่มาก็ข้ามนี่ข้ามนี่ไม่ชอบพี่คนนี้คุณ Pasal orang tu dah. Jawab dia. Pasal fikir kau dah boleh pegang bulu nak. Pasal fikir lagi nombor pegang. Pero mau pasal fikir di nombor kita apa? Hay mà number gần lâu nay ye ai là man đi xin mama pan ting ga sab na ting ni ne kujing ga jadi sing ahum ne ba gari ga je kamai to ni ari bi aram ne mai ka song haมันดูโน่ไก่โง่พูดเจ๊ทำไมต้องตรงนี้นะแล้วแต่ที่คอยยุ่งปัดเข้ามาแล้วคนนี้อีกคนใช่มาทำมันมีจริงต้องทำข้าวอะไรอะไรข้าวอะไรทำมันได้กี่ชิโมมาเนอะชาลิสิจ้ะได้ชาลิสิสองมันแล้วก็ชาลิสิแล้วก็ตัดเขาด้วยดินูบ้าพังพังหมดเลยPada ni aku yung palat tu ba ya di ko. Oh. Tung wei ju do hana de kan mama mama tu dinam bodo Apa kayu ni ya de. Ni siapa? Jikan ni amat ni tu juga. Hantar. Ya tu sungai ni. Gai ka ni. Ya. Ini Aku buat ini kan nak, tapi kaya.
이부터 리더버니 아두수 너는 우리 끼리 미함세 너 기만해 저 빠빠빠샤 타로 빠빠빠샤 리드다 나케라고 사시 야성 머리 짠짠 그래 루루빠 사트레데 얘나 따따따데 adune kushalo ba sa myam ga khodi ka di sing doi no mi 강대 미 라라라 프리모세 ring da ngai ma ko la ko 아시다 누가 말라에 마치 탈라가 루루루루빠 짠짠 라호 라호 ba sa zo ta ta de nan ba sa ko bu la ni ko to le ma tha 아이디 이네다기 리리싱 따따따라 메이크업 아티스트기 마마마가 따따따루 따따바나 루루루팔리싱 아마 각각다 ma to de ai ju ne ke san ha ju ne khang ma ji ga 아마 따따따따 상학되네 chang de ke se lo ri me am ji ga ari bi do ma le ko ka mai to ne sit la ro have ne ko ji ku su bu kyam thi ha ba da ju am da na pai bi rakte 빠빠이 사부라가 깨수 끼루래 탓라가 삐삐니나 빠빠이 사수 아마 따따따따드래 라라라 라이 마마 질러서 진짜 기도 보는데 나 말이 나고 또 뭐라고 기도 보니 많이 파포 라라라 라라라 아이 뭐라고 그렇게 삐삐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  ꯑꯩꯈꯣꯏꯗꯣ ꯉꯁꯤ ꯄꯤꯒꯦ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯗꯅꯦ ꯃꯤ ꯑꯃ ꯂꯥꯛꯑꯀꯥꯟꯗꯅꯦ ꯃꯥꯏ ꯃꯔꯨꯞꯇꯣ ꯅꯪ ꯉꯔꯣꯏꯕꯤ ꯃꯥꯝꯗ ꯄꯩꯁꯥꯗꯣ ꯈꯨꯠꯇ ꯇꯥꯁꯤꯟ ꯊꯝꯃꯦꯀꯣ ꯃꯥꯅꯅꯦ ꯃꯥꯏ ꯃꯔꯨꯞꯀꯤ ꯅꯪ ꯉꯔꯣꯏꯕꯤ ꯂꯣꯏ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯗꯣ 다시 비도 잘. ꯃꯊꯪ ꯁꯥꯎꯅꯨꯕꯀꯣ ꯅꯪꯒꯤ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣꯕ di keram dai da na paisa pi hai ko jine pi roi na sam ko de ai na masle na na ma ko de ari business de na ni pa pa ai pa loi ki ni tu 삼단단단네 jari du mo de ai tu ai si pa di mo pa yau tre 삼케케케레 ai kujin ka le tu